फुबी सर्वी तौबीरिबसि करी मरमगिनो हाइबे मफमसि trên mama đặt của cái đây là cái cô ghé From Darman, I sama ikaudagini Apex Committee of Victim Village Kudrapam Kendra ki Khun Matai da laiba khungang manga khati committee landa dumai chakraba khungang manga doge committee Apex Committee ko wa ama khake ko convener lejabani ngasi se akhoi sarkar sina PR sarkar sina Manipur sina yam normal si la ai habiki mong dona kumai aro yam maning tamna toruk pasida akhoi su sarkar sina normal si la ai habiki sign and symptoms ulabni na khoi su isai sa gi yum da changjara ge haraga Saduyeng Kuman, Iko Amasung Dolai Tabi, Hariba Kunjasing Sinam, Masamasan River Relief, Tutaki Tolaga, Dolai Tabi Poba Sansilore, Hariba Pamaduda, Hungangaduki, Hanagler Masaktamadu, Monsong, Narak Monsong, Olagalamadu, Ubuda Dokimatic Tamoi, Soki Amasung, Mapamaduda, Lan Matung, Yana Sanjabo, Hangmaduda, Akoi Kunjasing Yamaha Poksagi, Live activity Mapamaduda, Akoisukari Gumbakara, Mapamaduda, Karigumakara Karike Tosiki Han Kanaringa. State Force, Maroina State Force ki akhoi maming dumado MPSC ni maming waktu ai sapsana khanghodre mana akhoi protesters sing imibel sing sida yamna osi thoida bo wangang sang khara ngang padagi akhoi na moida demand to base na ngang wangang sang do yamna henmali maitai masa amada imibel sing da nang madagi wahidu excuse ni harga akhoi na harba kanda ma sina ai thabak tagi talu sutat ke ai adu tawre harga khara kan mukna badagi akhoi ma kan ina ba mukna ba tor podagi di irang asi lariba Central Force amasung State Force na tear gas rubber bullet kap thorok padagi mioi khara Horom Rebita sahi kunithoi daughter of Horom Asakumar Iko Haubam Santibala sahi 54 wife of H Tomba Pukhau Ahlop Hariba mioi si mafam adu sport ta soe Hariba ahan Haubam Santibala si magi makok ta tear gas na palaga pokharaga mafam alihum da stage toroga hojek mase so Sagalmang Community Health Center ta legendary first aid pira matu namase makhata ba matungina mase afaba hospital da sana nabi ko plan tawjari yamna pen da bai base akhoi ki station to biri base state ki akhoi ki force na akhoi mai tai macha state da yamna kan ading simba yam thona lei badona akhoi ki kitang protest to jaba yaning da khar phung to padati sa sanda sanga da to treatment to ban to biba adobo same phundrapam kendra ki sigi jaga kendra makta lemina ba khuki ki chanung hariba khungang asidati moi ki rehabilitate to khre laikre mafam juda hanagi moi ki normal life to settle to laikre magi hingun to punsi meng te hingre arm for moi ki militant sing arms pipe sing na pajan protection period yam pajan normal da laikre akhoi sin changhan ngamdri lairiba sarkar sin haiba se December 3 dolai thabi se moi ne changhan gani habi target to habni adobu ngasi sport to changu bukan di it's almost blank loinimak mongsong orga lei masi thajangai kaisu oide aduna yaragadi masi sarkar piki be thajabado athuba batam onthopio ngasi ki thodo aduda yam thina thamoi sona pen da haragadi akhoi ki state commando na protester angang ani nongthongbam thoi sahi 13 son of n nanau maitai iko hariba Tandam edition sahi kunmari son of late CH Oken hariba angang ani sa minor ngaktani moida tanar phubiraga makokta lisai na kallaga soga hojik hospitalize torga leri hariba singsi akhoi gi maitai gi protester sing na kitang penja da bada kitang isagi democratic right tan bada asuk yamna akhoi bo humiliate torga phubi ba sabi ba tobusa akhoi na moida kari lan ki bagino akhoi na sarkar da kari lalu bagi tamta akhoi ba asuk yamna lamdam masigi praja natrabugum na moina akhoi da phubi sabi ba tobi si kari maram gino hai ba famsi Hospital!
चलो ले जाओ करना बंद करो, लोगों को इंस्टिगेट करना बंद करो। लेके आओ Provoked with this, I'm worried about because these are IDPs. They are कमांडो कांगुना फारा फुबनी कमांडो इस हुआ से कमांडो इस मैते में जाना तो कमांडो में सारा कमांडो कांगुना फुबनी कमांडो को जिला को मत कमांडो का एमो लेने थारो को जी गछि सही क्या हो गाड़ी में आधा जने लाइन लीजिए बा ये काम जब तक कि मोइना सुबान तो फारा फुबनी ने बंगा पोक त चाहिए कन्बी रे मसे पोक त खत्म कर ले है बा अतै जदी दाग लेरनी ना मोइना सिदा खत्म कर मने बा तो ले असीबु येंगोने चे मोय मैते में जाना तबरा बसीबु मकोक तले मकोक तले हाये मचैना काथले हाय वा अदुदी मयांग मचाना ने बा जई क्या हम सुरेना हां हां नसी हानी सेगा सुरे मोना ठीक है सुरे गना बा त्राते जई त्राते nga de ngai mangang de mo moina to bi je no no min ke go ye Edition go हाँ Edition क्लास क्या कार्य है क्लास तो काजा सीसी है सेकेंडरी दा ngasi ki moi kamai to no ngasi no sori che moi na ai chen ba tong go ba thup ta no adu nang ba chen da lo ga moi ai akoi ani je pha ga ani thik ga moi ni yei bne ba bok thak ki ga mai to adu pha ga ne गाड़ी में नोंग हासल मतुंग जों फुब्रा अदु फुबि फारि से बना फाइ नो बा फोन दो पुनि न फाइ मैते मसान ngai na कमांडो गातने थारै दो नंगोंदा अमय मैते मसान गातने नंग मसान हाइ नो मसान मैते मसान मसे हायो दो कनो मैते मसान को थारने नंग कोक सुदर अतै दिकाय गा पुरे अतै दे पुरा दि ता लै ने न इसादा करके फाव जे सिलमदि मोय तबाय तो पुदि के बासिंग बंग गदरा बमी अमगी हौजिरि लेजिर फम असि सगोल मांग कम्युनिटी हेल्थ सेंटर हॉस्पिटल की हेक ममांग मक्तदनी ngasi asi कोई लंदम असि की तोंग तोन मफम कया द लाजन लैबा समदा हारबदा साइकुल सगोल मा दोलाई थाबी साधु यंखों बा लैतान पोपी खौ हारिबा मफम सिंग सिदगी तोंग तोन मफम कया द लाजन लैरिबा रिलीफ कैंप क्या संग हमलग लैरिबा आईडीपी सिंगना कोई हुजी हुजी मग कोई स्टेट असिदा लैरिबा पियार लैंगाकना कोई लेबाक असिदा स्टेट असिदा कैसु तौद्रबा अमदी थौदो वाथो करिमता इरांग कैमता लैत्रबा नॉर्मल लैरबा अमगुमना कोई कुमा हेरो कया मथंग मथंग पांथोरकबा असिना असिगुबा खोंथांग सिंग असिदा आईडीपी खोय साउंगरबा आईडीपी सिंगना मागी मयुमदा
hanjanabagidamagta ngasi ayuk pung nipan makhairom taba matamda sangsilakiba IDP sing amadi security force ani gi marakta cycle gi mafamda yam kanna akan mamongda mungnaba amadi asopan thokhrabagi matungda ngasi nungthil hairiba thogo da soklaba miyoising mafam asida puraktuna khogi first aid pibana chingbagi thabak ya satharinge marakta khangawdana khogi leiriba security forcing na mafam asida khogi makhata na leiriba IDP sing asibu tankhai khinabagi thong ama oina hospital simaktada haibadi community health center simaktada hujing hakim mamangda yamna kai henba thong ama oina khogi tear gas capsule lakpa amadi masida natana hariba mafam masida khogi school chatluba halakpa mafam asigi school gari amagi mamangda khogi amada tear gas capsule bigi thong hujing hakim mamangda thokre hariba bus asidasu pikliba mairoi chhatra masa angang masa kaya su yauri asumna khogi leiriba security forcing na chathargliba ka hinba thongam sing amadi IDP singi khoisaungnaba pendaba kaya sing marakta kari asugumnaba thogok sing si thokhraba matungda makhata na kai ahenba tholakani habadu hojibagi onidi habingam diri tawbotabu mafam asida khogi lamdam sigi marueba civil society organization amasu oriba kokomigi dungdaba lusingba khoi container prize ma thobana singba topa tongan ba singsu laktuna khogi Imphal East ki SP ga unaduna wari watai sanabagi matam madu lawgring haki manungda mokhogi oiba fireb amasu fungdolakani habe thajaba lei makhata na IDP singi makedi gi amadi security force gi makedi kari kari khongthang pakhelakani adi kari thogok tholke habadi me punanga mina tari fmc matang da poron jeriba bisurji ainam Elite News Sagolma